Kitang daro. Mayam wari watay ngayak sana si. Mayam adum comment tawbiroo ay adum pathokjarage. Kaimi episode 40 su hayeng soidana hapa ani kaimi ngaiboy na wari watay ngayak sana rasi mayam ga. Suraslai, welcome. Hi sister, hello. Mayam nungairibo, Yaoshang ga nungairibro kamay tawge? By Jam Manglemba, hi sister, hello. Makhal Matel channel, boys Jam Nungsi, thank you. Sa ay live chat sida changbire iba khudingmak taram nok cheri wari watay ngayak sana na bagidamakta live asi thajarakpani. Sister si nungsi malle, thank you noy mayam su loina nungsiye. Nungairiye sister di Yaoshang koiba chatro. Yaoshang koiba chathaudre ay. Babina ki ais nungaiye nang di nungaibro sonam nungaiye. Hoy ay sunum nungai ki. Iben moitegi chapter loi krabo o moite si gre ma lo shen gre. Thebi mangang nungairiye. Sister kaimi si loi kini khanbada talle yamna. Kaimi loi kragasu kaimi dagi henba mayam ama pujarakini. Radha Tonjam, hi Sonam, hello. Radha Tonjam jisu aina aigi live chat ta aduga aigi picture story aduga khoi kaimi gi koi PUPU folk TV gi content khuding makta toina dum comment tawba uzai Radha Tonjam khoi de yamna support tawiba khoi gi subscribers singi manung da Radha Tonjam so amani Radha Tonjam na live streaming yawri ngai sida isa da haktheng na thagat padok phongdok chawge thagat chari Radha. Chegi light mayam thagat chari. Sister kaimi yam nungaiye hoi nungai adum yengbiyu hayeng su soidana hapcharake. Sonam nakhoi kangu anayek yaudaba oyuko Jabir Khan hoi anayek yaudaba oijage mayam gi bordagi. Si ngasidi wari liraroidra wari liduine ngasisu. Kaimi 40 minutes khara sangalau sang bagi chang di akoina hamna hapchariba chang adudagi hayeng di pak hena sangba ngamgadaba mande akoi 15 minutes ti adum compulsory sangna bona jari adum sang su sangi 20 yobusu dum yaugre adubu hayengi episode simadi akoi 20 yoba ngamgani di thajade aduga 15 ti dum yogani chekai da lairino akoi zik PUPU folk TV office da lairiye. Kaimi hapo ngai bawari sister narim nauba hayeng soidana hapchara age ngai biramu.
ꯃꯣꯏꯇꯦ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯋꯥꯔꯤ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯀꯩꯅꯧꯗꯒꯤ ꯅꯠꯇ꯭ꯔꯣ ꯁꯣꯅꯝꯁꯦ ꯃꯥꯅꯦ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯊꯣꯏꯕꯤ ꯃꯉꯥꯡ ꯊꯦꯡꯛ ꯌꯨ ꯆꯦ ꯀꯩꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯕꯦꯝꯃ ꯃꯣꯏꯔꯥꯡꯆꯥ ꯍꯣꯏ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯌꯨ ꯂꯥꯏꯖ ꯂꯦꯝꯕꯤ ꯁꯤꯕ꯭ꯔꯥ ꯆꯦ ꯋꯥꯔꯤꯗꯨ ꯌꯦꯡꯉꯒ ꯈꯪꯃꯤꯟꯅꯔꯁꯦ ꯑꯩ ꯅꯍꯥꯟ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯁꯤꯛꯁꯇꯔ ꯀꯩꯃꯤ ꯉꯥꯏꯔꯤ ꯉꯥꯏꯕꯤꯔꯝꯃꯣ ꯁꯣꯅꯝ ꯀꯩꯃꯤ ꯉꯁꯤ ꯊꯥꯒꯠꯂꯣꯏꯗ꯭ꯔꯣ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯏꯌꯦ ꯀꯩꯃꯤꯗꯣ ꯉꯁꯤꯗꯤ ꯊꯥꯒꯠꯂꯣꯏꯌꯦ ꯍꯌꯦꯡ ꯊꯥꯒꯠꯀꯗꯣꯏꯅꯦ ꯍꯌꯦꯡ ꯉꯥꯏꯕꯤꯔꯝꯃꯣ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯁꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯐ ꯂꯩꯕ꯭ꯔꯥ ꯁꯤꯛꯁꯇꯔ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯐ ꯂꯩꯈꯤꯗꯦ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯣꯐ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯨꯈꯤ ꯀꯩꯁꯨ ꯑꯣꯐ ꯂꯩꯈꯤꯗꯦ ꯀꯩ ꯆꯤꯡꯂꯥꯏ ꯍꯥꯠꯂ ꯁꯤꯆꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯃꯥꯁꯦ ꯆꯦ ꯌꯥꯎꯁꯪ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯌꯥꯎꯁꯪ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯍꯣꯏ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯌꯥꯎꯁꯪ ꯄꯥꯔꯠ 40 ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯠꯇꯣꯏꯅꯣ ꯄꯥꯔꯠ 40ꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯞꯄ ꯃꯇꯝ 7-9 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯉꯥꯏꯕꯤꯔꯝꯃꯣ ꯆꯅꯨ ꯀꯩꯃꯤꯗꯣ ꯒꯦꯞ ꯌꯥꯝ ꯊꯝꯒꯅꯣ ꯍꯣꯏ ꯑꯩꯈꯣꯏ 2 days 1 days ꯊꯝꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄꯗꯤ ꯉꯝꯗꯦ ꯑꯗꯨꯅ 1 day ꯅꯠꯇ꯭ꯔꯒ 2 days ꯑꯗꯨꯝ ꯒꯦꯞ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯞꯄꯤꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯣꯅꯃꯩ ꯈꯪꯕ꯭ꯔꯥ ꯃꯉꯥꯜ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯉꯥꯡ ꯗꯥ ꯃꯥꯂꯦꯝ ꯎꯗꯦꯅ ꯉꯁꯤꯗꯤ ꯗꯥ ꯃꯥꯂꯦꯝ ꯂꯩꯌꯦ ꯀꯩꯃꯤ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯟꯗꯛꯀꯤ ꯀꯩꯃꯤ ꯁꯤꯖꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯃꯌꯥꯝ ꯀꯨꯏꯗ꯭ꯔꯦ ꯂꯣꯏꯔꯛꯀꯗꯧꯔꯦ ꯊꯧꯗꯥꯝ ꯆꯤꯡꯈꯩ ꯉꯥꯟꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯂꯥꯏꯠ ꯍꯥꯟꯅ ꯊꯦꯡꯛ ꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯝꯁꯦ ꯆꯥꯛ ꯑꯃꯨꯛꯇ ꯀꯧꯖꯒꯦ ꯌꯥꯕꯤꯒꯗ꯭ꯔꯥ ꯋꯥꯏꯔꯛꯄꯝ ꯁꯟꯖꯤꯞ ꯀꯨꯃꯥꯔ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯌꯥꯔꯒꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯏꯔꯥꯡꯊꯦꯝ ꯁꯅꯥꯜ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯉꯥꯏꯕꯗ ꯋꯥꯔꯦ ꯚꯥꯏ ꯉꯥꯏꯕꯤꯔꯝꯃꯣ ꯆꯦ ꯂꯥꯏꯖꯂꯦꯝꯕꯤ ꯁꯤꯗꯣꯏꯔ ꯆꯦ ꯍꯥꯏꯔꯣ ꯂꯥꯏ ꯑꯗꯣ ꯋꯥꯔꯤ ꯌꯦꯡꯉꯒ ꯈꯪꯉꯁꯤꯀꯣ ꯂꯥꯏꯖꯂꯦꯝꯕꯤꯗꯣ ꯀꯩꯃꯤ ꯂꯥꯛꯂꯒ ꯍꯤꯡꯒꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯌꯦꯡ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯈꯪꯉꯅꯤ ꯍꯜꯂꯣ ꯆꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯞ ꯁꯦꯝꯕ ꯅꯪ ꯆꯪꯉꯛꯑꯕꯣ ꯀꯨꯏꯗ꯭ꯔꯤꯌꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤꯌꯦ ꯀꯩꯃꯤ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯀꯩꯃꯤ ꯂꯣꯏꯗꯧꯕ ꯌꯥꯝꯗ꯭ꯔꯦ ꯑꯦꯄꯤꯁꯣꯠ ꯈꯔ ꯂꯩꯔꯤ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯆꯥꯎꯍꯜꯂꯁꯦ ꯍꯥꯏꯁꯤꯅꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯍꯥꯟꯅ ꯐꯖꯅ ꯌꯦꯡꯉꯣ ꯂꯣꯏꯕ ꯐꯥꯎꯕꯗ ꯑꯗꯨꯒ ꯆꯥꯎꯋꯤ ꯆꯥꯎꯗꯦ ꯑꯗꯨꯗꯨꯃ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯁꯦ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯆꯥꯎꯍꯜꯂꯁꯤ ꯑꯗꯨꯒ ꯂꯥꯏꯖꯂꯦꯝꯕꯤ ꯍꯤꯡꯍꯟꯁꯤ ꯀꯩꯃꯤ ꯄꯋꯥꯔ ꯄꯥꯏꯍꯟꯁꯤ ꯉꯥꯛꯇ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯀꯩꯃꯤ ꯄꯋꯥꯔ ꯄꯥꯏꯕ ꯑꯉꯥꯡ ꯑꯅꯤ ꯆꯥꯎꯕ ꯂꯥꯏꯖꯂꯦꯝꯕꯤ ꯍꯤꯡꯍꯟꯕ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯌꯦꯡꯉꯀꯥꯟꯗ ꯈꯪꯉꯅꯤ ꯃꯌꯥꯝ ꯃꯣꯏꯇꯦꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯣꯏꯇꯦ ꯌꯥꯝꯅ ꯐꯠꯇꯕꯅꯦ ꯊꯣꯏꯕ ꯊꯥꯒꯠꯆꯔꯤ
ꯀꯩꯃꯤ ꯍꯌꯦꯡ ꯊꯥꯒꯠꯂꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯦ? ꯍꯌꯦꯡ ꯊꯥꯒꯠꯂꯛꯀꯅꯤꯌꯦ ꯁꯣꯏꯗꯅ꯫ ꯀꯨꯃꯥꯔꯖꯤꯠ ꯂꯣꯡꯖꯝ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯆꯪꯂꯛꯑꯦ ꯆꯦ, ꯑꯍꯥꯟꯕ ꯀꯃꯦꯟꯠꯁꯇꯤ ꯄꯥꯕꯤꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯃ ꯄꯥꯕꯤꯔꯛꯄꯁꯤꯅ ꯄꯦꯟꯖꯔꯦ ꯆꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯎꯏ, ꯅꯪ ꯍꯦꯛ ꯆꯪꯉꯛꯑꯗꯤ ꯑꯗꯨꯝ ꯄꯥꯕꯅꯦ ꯑꯩꯗꯤ꯫ ꯉꯁꯤ ꯑꯍꯥꯟꯕꯩꯗꯨꯝꯗꯤ ꯎꯍꯧꯗ꯭रे, ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯊꯥꯔꯛꯄꯒ ꯑꯃꯨꯛ ꯄꯥꯔꯛꯏꯁꯦ꯫ ꯁꯣꯅꯃꯩ ꯈꯪꯕ꯭ꯔꯣ? ꯄ꯭ꯔꯤꯌꯣ ꯇꯈꯦꯜꯂꯝꯕꯝ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯐꯖꯅ ꯈꯪꯗ꯭ꯔꯦ꯫ ꯁꯒꯣꯜꯃꯤ ꯍꯤꯡꯍꯜꯂꯔꯣꯏꯗ꯭ꯔ ꯆꯦ? ꯋꯥꯔꯤꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯩꯃꯤꯒꯤ ꯑꯣꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯁꯤ ꯃꯌꯥꯝ, ꯅꯅꯥꯎ ꯒꯦꯃꯤꯡ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯞ ꯈꯟꯕꯒꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯔꯛꯈꯤꯅꯤ, ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ, ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯔꯤ, ꯑꯗꯨꯒ ꯃꯦꯝꯕꯔꯁꯤꯞ ꯁꯦꯝꯕꯗꯁꯨ ꯃꯇꯦꯡ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ, ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯆꯥꯠꯇꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤ, ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯑꯗꯨꯃꯁꯨ ꯌꯥꯎꯔꯦ, ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯄꯩꯁꯥ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄ ꯑꯃꯒ ꯌꯥꯎꯏ, ꯑꯩ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯛꯀꯦ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯕꯤꯔꯛꯄꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯇꯩꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯌꯥꯝꯅ ꯇꯧꯕꯤ, ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯇꯧꯕꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯄꯩꯁꯥ ꯈꯤꯇꯪꯒ ꯃꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯅ 10 ꯀꯨꯟꯗ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯇꯝ ꯀꯨꯃꯥꯔ ꯁꯤꯡ ꯍꯥꯏ, ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯆꯦꯠ ꯇꯧꯕꯤꯔꯛꯏ ꯂꯥꯏꯚ ꯆꯥꯠꯇ, ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯤꯇꯝ ꯀꯨꯃꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯌꯥꯟ ꯅꯁꯤꯃꯥꯅ, ꯑꯣꯖꯥ ꯃꯥꯏꯗꯣ ꯖꯤꯄꯦ ꯑꯣꯏꯗꯣꯏꯔꯥ? ꯑꯌꯥꯟ ꯅꯁꯤꯃꯥ ꯍꯥꯏꯕ ꯃꯤ ꯑꯃꯅꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯗꯣꯅꯦꯠ ꯇꯧꯕꯤꯔꯛꯑꯝꯃꯤ, ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯆꯥꯠꯇ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯩꯔꯛꯏꯕꯁꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯗꯦ, ꯀꯅꯥꯝꯇꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡ ꯑꯃꯠꯇ ꯂꯧꯗꯦ꯫ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯈꯔ ꯂꯥꯛꯆꯔꯤꯕ ꯔꯤꯚꯤꯅ꯭ꯌꯨꯁꯤꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯂꯥꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯄ ꯌꯥꯗꯦ ꯈꯟꯅ ꯇꯧꯖꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯤꯇꯪꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯍꯌꯦꯡ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯀꯩꯃꯤ episode 40 ꯉꯥꯏꯔꯝꯃꯣ꯫ ꯃꯥꯂꯦꯝ ꯕꯦꯕꯦꯛ ꯆꯦ, ꯀꯃꯦꯟ ꯑꯍꯥꯟꯕ ꯄꯥꯕꯤꯔꯛꯇ꯭ꯔꯁꯨ ꯁꯤꯗꯤ ꯄꯥꯕꯤꯔꯛꯑꯣ ꯆꯦ, ꯄꯥꯊꯣꯛꯆꯔꯦ ꯑꯩ ꯍꯦꯛ ꯎꯕꯒ꯫ ꯀꯩꯃꯤꯗꯣ ꯐꯅꯤꯗ ꯚꯣꯏꯁ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯥꯒꯠꯄ ꯊꯦꯡꯅꯩ, ꯑꯗꯣ ꯑꯩ ꯑꯃꯨꯛ ꯊꯤꯕꯗ ꯐꯪꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯗꯥꯏꯅꯦ ꯑꯣꯐꯤꯁꯤꯌꯦꯜ, ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯊꯥꯒꯠꯄꯤꯒꯅꯣꯅ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯦꯝꯗꯣꯛꯑꯒ ꯊꯥꯒꯠꯄꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯅ, ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯦ, ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯦ, ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯦ, ꯑꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯊꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯂꯧꯈꯠꯀꯅꯤ꯫ ꯑꯩꯈꯣই ꯑꯦꯅꯥꯎꯟꯁ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯩꯆꯤꯡꯂꯥꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯗꯦ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯦ? ꯃꯤ ꯂꯣꯏꯅ ꯈꯣꯏꯗꯧ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯍꯜꯂꯦ꯫ ꯄꯨꯄꯨ ꯐꯣꯛ ꯇꯤꯝꯁꯤ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯜꯂꯤ, ꯌꯥꯝ ꯄꯦꯟꯖꯩ꯫ ꯄꯨꯟꯅ ꯃꯤ ꯀꯌꯥ ꯁꯨꯕꯤꯕꯒꯦ? ꯆꯥꯛ ꯑꯃꯨꯛꯇ ꯀꯧꯖꯒꯦ, ꯁ꯭ꯇꯨꯗꯤꯑꯣꯗꯁꯨ ꯂꯥꯛꯆꯒꯦ ꯅꯣꯡꯃ ꯏꯟꯚꯥꯏꯠ ꯇꯧꯕ꯫
Wairapam Sanjeev Kumar ꯑꯩꯈꯣꯏꯒꯤ staff member ꯑꯩꯈꯣꯏ ꯁꯤꯗ office ꯗ ꯂꯩꯕꯗꯤ ꯑꯩꯈꯣꯏ 7 ꯈꯛꯇꯅꯤ ꯑꯗꯨꯒ dubbing artist ꯇꯤ ꯌꯥꯝꯅ ꯌꯥꯝꯃꯦ dubbing artist ꯇꯤ ꯑꯗꯨꯝ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯏ ꯃꯇꯦꯛ ꯃꯇꯦꯛ ꯃꯌꯥꯝ ꯑꯃ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯂꯥꯛꯄ ꯉꯝꯗꯕ ꯂꯝ ꯑꯔꯥꯞꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯅ dubbing artist ꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗ office ꯗ ꯑꯩꯈꯣꯏ ꯂꯦꯡꯗꯕꯤꯗ ꯑꯩꯈꯣꯏ staff 8ꯇꯤ ꯑꯗꯨꯝ ꯂꯩꯖꯩ 2 years ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯀꯩꯃꯤꯗ ꯍꯥꯏꯔꯒ ꯂꯩꯔꯦ ꯃꯥꯅ ꯍꯥꯏꯕ ꯍꯩꯇꯗꯅ ꯀꯣꯏꯃꯤ ꯊꯥꯎꯑꯣ ꯄꯄꯥ ꯅꯤꯡꯉꯥꯏ ꯑꯗꯨꯝ ꯇꯧꯋꯦ ꯍꯣꯏ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯂꯣꯏꯅ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯄꯥꯝꯅꯔꯕꯅꯦ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯔꯤꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯗꯥꯏꯅꯤ ꯑꯣꯐꯤꯁꯤꯌꯦꯜ ꯊꯦꯡꯛ ꯌꯨ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯖꯦꯛꯁꯟ ꯑꯍꯥꯟꯕ ꯀꯃꯦꯟꯠꯁꯨ ꯄꯥꯕꯤꯔꯛꯇꯦ ꯑꯩ ꯍꯦꯛ ꯎꯕꯒ ꯄꯥꯖꯔꯦ ꯑꯩ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯆꯥꯏꯌꯦ 이뱀자 아이기 까멘 할라오 아이 우하우다바기니 할레에 제 까멘 수나 빠비오 아이 어우바가이디 둥 빠리에 까미 비디오 세잉 바기 pen बनाइदे 제 याम तोय थागत पिरो होय थागत नबोना जगे दारू जेस लाई ब्रो दारू जेस लाइए काइमी द ngawre aidi adubo mukta live yengba phangde ai yamna chae live streaming thꯥꯔꯤꯉꯩꯗ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯡ 8 ꯅꯠꯇ꯭ꯔꯒ 9 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯍꯩꯁ ꯀꯅꯥꯅꯣꯝ ꯎꯔꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯏꯕꯨꯡ ꯀꯩꯃꯤ ꯃꯆꯦꯠ ꯑꯃ ꯎꯔꯦ episode kya da kaimi loidino episode se direct haibadi ngamde adubu loidi loisalakadore ngami nupi dum siradra wari yengaga khangminasi imana kaimi da hairaga leire thauba laisram leimare bi kainjang chage da thauba ironba chaye Bebek, thank you. Kaini bu thawai ta na yengjari ba viewer ama oina PUPU Folk TV gi team bu matam sangna miyam gi seba tawba ngamba oibiyu Gobin Ningthauja thagachari anayik yaudana mayam gi bordagi tum koina mayam gi seba tawba ngamba oijage memory my bam cheshona madu aira kanomi la kadore lura kadore do ai kapninge ba logini khanbada logiroi yengo season handaki season je loigani haibane ba aina haise handaki season loiraga su atopa season amuk lakhini akoi jana kai bije dum leirani mayam gi apamba do dum thungna ba koi kaimi dum thamgini kaimi loisinjaroi handaki season je loigani haibani aina haise ko kaimi handaki season kai chingai hoi kai hoi moi gi se loi gi bataraga su atopa season amada kaimi la anoba wari mayam am puduna lakani hena nungai ba kaimi gi role ochoba mayam ma aduna mayam dum ngai biramu loiba naijeroi mayam gi apamba dum thunganjage ibem cha thagachari je PUPU Folk TV channel se haudokhiba chahi kaya farage sahi se 2017 dagi haudokhibani je
चे कमेंट कानबिगनो आई उरदी दम पाजरके कई चिंगलाई से थमोई पांदबा माले चे कई मीदा हाय कई चिंगलाई हालो हायना कंद्रंगी मंगी मवोंगदा कई मिसु लेदोरबा दाता हुआ मैं हमने पाम बगी मतुंग इना सीजन खरदी दुम लेगिनी महाभारत ने सांगन से हाइबा याविदा ने चे अदु हेक्ते तौरसी सांगरोक सांगलसी हेक्ता कमीला ए हायदी चा काउबिनी चे पूरा बेरानी चाक से साव कमी से नुआइनी येंगो चे मोई केसे हम नुसिदे कईगिनो सिबो चे फत्ताबगी चे हम फजई लाइजे से लोइसी को चे वरी येंगा खंगमिनरसे चे सोनम कईमीगी एपिसोड से हम नुंगाइए अदो मथंगी एपिसोड करम कांदा लाक्तुइनो मथंगी एपिसोड से हयेंग लाकदुइनी दारोजिस मसक उलु ओय नोंमा मोक दारोजिस का मोक फजना मया मरे बताई सानजे कईमी अपलोड तौरमदाइदा टाइम काउंटडाउन पीबगी महुत्ता वारी अमा पाथोक्सी सिनेमा हॉलदा फिल्म हौद्रिङाइदा ट्रेलर मयाम उट्पा अदुगुमना अदुनने अखोइना अदुम कइनो हापिदो वारी पिक्चर स्टोरी अदुम हापचरइदो मयाम कईमी ngaइबोइना पिक्चर स्टोरी अदुम ताबिरगा ngaइबिरमो चे मोइतेदी नुसिदे अदो चेदी नुसिको कईमीना बेस तारे आईदी चैनल से कुइरे फोकटेल ओरिङाइदगी अदुम येंगलक्पा सब्सक्राइबर नि थैंक यू यामना हराउजे अखोइगी PUPU फोक टीवी ngन अदुम हेक हौदोरपदगी अदुम सपोर्ट तौबिरक्पा अदुना ngasi फावबा लेप्तना तौबिरक्पगी दमक्ता थागतचरी प्रियोता के लंबम थैंक यू मंगद कईमी उइये चे मंगद कईमी उइये ओदुम येंबगी पामने येंबगी मंगदसु ताइबंग याम पामने येंगिबा अदुम खनगिबसे मंगदसु उबने अदुनने मोइतेदा याम साउनरे मैमसे चेसोनम कईमी एपिसोड लोइनमक लोइरकांदा मथंगदा कई वारी सेमदिनो कईमी एपिसोड सीजन लोइना लोइरा मतुंगदा खै हानसो हापाउ जख्रबा मतेक अमा काउबसिंग सांगलाकपदु मुक सोइदना सेमजरके अदुना तबा वारी फजबा मयाम अमसु लै अदुसु अमुक सोइदना मुक सेमजरकीगे कईमी एपिसोड लोइखिबसिंगदो फुल मूवी ओइना अमुक्तंग थागतपिरओ नुंगाइजगनी होय अखोइ सोइदना थागतजरकनी ngaibiramo अदुसु आइने सिस्टर फायर हाइबा मीदु एनी वीडियो दा फास्ट कमेंट ताबदो सिस्टर हौजिकसु PUPU फोक फुल सपोर्ट तौजरी थैंक यू थागतचरी अदुमक लेप्तना सपोर्ट तौबियु आईडी सोनम से वारौजादे रॉबर्ट युमना थागतचरी सपोर्ट तौबिबगी
ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯁꯥꯄꯝ ꯑꯣꯡꯕꯤ ꯑꯩꯒꯤ ꯀꯃꯦꯟ ꯀꯥꯂꯝꯃꯦ ꯁꯤꯁꯇꯔ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ Hi everybody and hi PUPU Folk TV bu support and subscribe tawzari. Thank you Kishan. Khonjal se horror story gi wari libada kiroi khonjal nungsibagi. Ngasigi oinadi live sisu loishanaba tawrage mayam matungda amuk thajarake mayam ga wari watai amuk sanasi. Hayeng kaimi episode 40 soidana thajarani kaimi episode 40 ngaibiramo mayam. Okay.